ahanba maktada Ireisa punamakpo ikai khumnabaga loinana ikok nona khurumjari Ireisa punamakta kangaisa punamakta nuluksabaga loinana tolabana naina wahi khadangdi haijari nanai aigi lare jakraba masing yamjakidraba YouTube channel Tharikha Nesren BT bu nuksi bidra subscribe amatangdi tawbiduna masing yambai imung ama mamonokba imung ama amuktadi uhenbiyo haijari amuktadi khurumsege Ireisa kodimakta Ireisa punamakta Hãy Manipur imagi khangbidraba ubidraba ningtijakhaba asangba nabi singbi upal wapandana thalaba mafam kya lay hariba mafam sing adugi marakta masigi mafam asisu amani. Hello guys, ngasi aina laijariba mafam asi Irengbam khonde seliba turen asigi mafam asidani turen asigi amatakta dam amasai dam asigi akobida horiba asangba nabi singbi umang wamangi moksagi fajaraba niti jakraba singse Manipurgi ima ifa isin inaw ise isen khwai khibikna ming amamamdi amukta ditabiu. Thank you all.